ngase phongkhiba tungan tungan Manipuri si phongsingdagi amasung thokiba thawdo wathoksingdagi maruibi ipausing myamna thamjagi hanbada pongna pausedagi Manipuri Nupi amana rape tawbiri haina complaint thangatkhre masagi sei kun surabi Manipurdagi Nupi amana maki mamanaba mana makpu Gurugram gi hotel amada anirak rape tawbiri haina maral siduna police ta complaint ama thangatkhre haina officials ngasi phongdokre victim oirabi nupi aduna English singaniga kungani thogi March thada Gurugram gi sector taragani pana leiba private company amada join toki company aduda accused oiriba Karan kaubu nupa amana post team leader oina thau tawi karan amasum nupi adu marup oina thinai haina complaint adu pali mamang sei gi jun kungani thoi accused karanna victim oiribi nupi adu bu Gurugram gi civil line area da leiba hotel amada laknaba kauraklaga rape toki madugi matung numit kharani leiraga hairibo hotel asimaktada puraga amukana rape tawkhene su nupi aduna karan gi mathakta maral sikhi nupi adu gi complaint yumpham oiraga civil line police station da karan gi mathakta IPC gi section 376 close to gi makhada FIR ma irai numita register tawkhre su paus na palakli makhasa tharak poina to papaw mana COVID-19 sahi sigi oina di seasonal flu gi mawng amada lakle WHO Malem pumbi yoina mi million tarit hena sian krab COVID-19 pandemic sayi sigoina seasonal flu oiduna malem goina public health emergency oiramba du loikhren sulowiya hena World Health Organization phongdurakli WHO gi director general Dr. Tedros Adhanom Ghebreyesus na permission hai international public health emergency oiramba COVID-19 sayi sigoina loikre haina loikre haibi yar haina su asel pathajaba leire hauzi COVID-19 asi aikoina seasonal flu da yengma miyeng adugomna lawbi yare WHO gi sip asina makhatana hai COVID-19 miyobi gi hakshil makhatana aduma akaiba pikigani COVID-19 asi makhatana miyobi gi punsi manganba virus amadi aduma oikhigani adubu khunai natragana hospital gi system da akaiba piba virus amadi oiroi magna makhatana hai virus asi amadi gi amada thuna yana sandokanba amadi oigini adubu aruba anabadi oihaloi COVID-19 asi pandemic na hain English ngani ga kungi March taraga mathoida malem pumbagi leibak sing global health emergency oina laktoktuna matik chabe action lokona ba khangan kedubo leibak khradi lokhat phom thokpa thabak lokhat kidi sahi ohungi matungda COVID-19 na maram oiduna malem gi oina punami million taret laikhidre hain su report okhi adubo ta sieng laikhidabagi masing masidagi heli haiba khangi virus asibu pandemic na hain lakthokiba matam adugi sayol kharada laikhidaba masing adugo yengnabada haukiba sayol khara asida laikhidaba masing ka henan thare hauzik sayol amada mi lising manga sibigi report lei housing ngakthokpa masum layengba yaba laina amana sienba mi singi oinadi yamna yamba oidi hain su Dr. Tedros na phongdokli hain spouse na palakli Makasa tharak poina sana lebak pauksi dige to papawmuna Manipur COVID vaccine dose lak 2.2 hena expire oiduna mangle Manipur gi miyam na COVID vaccine gi dose lak kunthra ni thogali sing khumfu ko mapan ga supna gi nifu kapthokre Central Government ki Ministry of Health and Family Welfare gi khuthangna Manipur da pitharakhi ba apunba COVID vaccine dose lak kunthra ga mangarung gi manungda lak aniga lising kungani thu henbadi expire oiduna mangle haina Manipur lenga ki Family Welfare Services gi phangba official oiba report na hairi China ki Hubei province ki kon Wuhan haukiba kumja English ngani ga taraga mapani aroiba sarukta gi COVID lai sandok horaktuna Manipur yauna malem gi tungan tungan mafam singda misimina kayamaram thonduna aso sapu ma pirakpadagi laisat asibu lakshinana bu kumja English ngani ga kunga mathoigi sai tangkhai salakpadagi COVID vaccine kapagi thabak malem sinba thuna sataba horaki India gi oinasu Pune da leiba Serum Institute of India na saba Covaxin vaccine amasum Hyderabad liba Bharat Biotech na saba Covaxin vaccine sangi matuk ina tangkak naina khaidoktuna kapagi thabak lenga ki amadi lanai gi vaccination center sing da satapauki Manipur gi oinasu tungan tungan lenga ki amadi lanai gi vaccination center sing da vaccine kapagi thaba akan mamong na sataki loinana mass vaccination ki drive asida mipum khudima vaccine kapa thulaknaba Manipur lenga ki maikedi gi awareness na singba akan mamong na piduna yamna kan honaki vaccine kapa hogolakpa matam adudadi state asida hangduna thamba vaccination center singda mina signa sign ba ngamdana tinduna co-win portal gi kuthangdagi mangjongna appointment launaraga vaccine kapnaki matam adudadi state asida covid ki vaccine kona da ba madi
वाटपी खुदोंचादब फाव मायोनब याखी अदुबु कोविड लाइसेट की फिवम तपना तपना लाक्सिलपदगिदि मियामना वैक्सीन कापकी चांग असिसु यामना हंथरखी मणिपुर की अपुनब मीसिंग लाख 30 रोम लैरिबा सिगी मनुंगदा हाउस फावद सुपनतगी मियोय लाख 13 लिसिंग निफुग मपनगा समरीगा हुमफुतमा कोविड वैक्सीन की अहानब डोज कापदा गाइरि लोइनरा मियोय लाख 13 लिसिंग 30 मपनगा सामगा हुमद्रागा निथुन अनिसुपु डोज अमसुम प्रिकॉशनरी डोज सुपनतगी मियोय लाख 2 लिसिंग मार्फुगा समरीगा निपानदमा कापदा गाइरि असुना हौजिक फावद स्टेट असिद कोविड वैक्सीन की डोज पुन लाख 30 लिसिंग हुमफुगा मपनगा सुपनगी निफु कापरे हारिबा मसिंग असि कोवैक्सीन अमदी स्पुतनिक 5 के अपुनबा मसिंगनि फैमिली वेलफेयर की फंग रिपोर्ट की फेब्रुआरी की 19 फाव की मनुंगदा मणिपुर लेंगा की फैमिली वेलफेयर सर्विसेस न सेंटर की फंगलिबा कोवैक्सीन वैक्सीन की डोज असी लाख 30 लिसिंग 9 समरीनी लोइनना कोवैक्सीन वैक्सीन की डोज न लाख 2 लिसिंग 9 निपानी मरम असिना हाउस फावद स्टेट असिना फंगख्रबा अपुनबा वैक्सीन की डोज असी लाख 30 लिसिंग 9 समरीनी मसिगी मनुंग स्टेट असिदा सही फेब्रुआरी 19 फावदा कोवैक्सीन वैक्सीन की डोज लाख 2 लिसिंग 19 सनी एक्सपायर होइदुना मांखरे लोइनना कोवैक्सीन वैक्सीन की डोज लिसिंग 3 समरी एक्सपायर होइदुना मांखरे मसि थारगा हाउस फावद स्टेट असिदा एक्सपायर होइदुना मांगलब कोविड वैक्सीन की अपुनबा डोज असी लाख 2 लिसिंग 19 सत्रुक यौरे हैनसु रिपोर्ट असिना मकाताना हाइदि कोविड वैक्सीन स्टेट गवर्नमेंट सेंट्रल गवर्नमेंट की लेमना पीथरकबसु सेंट्रल गवर्नमेंट की मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना सेरम इंस्टीट्यूट ऑफ इंडिया भारत बायोटेक हिदाक सारी कंपनी अचौब सेंथंग चानिंग तौदुना लेरिबनी लैंगा की फंड नत्रगना बजेट हाइबसी लेबादुदा लेरिबा मियामना थीरिबा टैक्स अदुदगी सकलिबनी मरम असिना अचौब सेंथंग काइथरगा हिदाक कया मरुम लैसिलगी एक्सपायर होइदुना मंगनबा हाइबसी मियामगी सेल अरेमदा चादिंग तौथोकपगा पांखक ओइरिबनी मरम असिना हिदाक सिंगसी लैसिलगा अरेमदा मंगनबगी मुहत्ता वैक्सीन कापदब वाटलिब स्टेट असिगी मियाम सिन थुंगना वैक्सीन कापथोहौबना हेना कनसिनबा थौरांग पैखतबा यामना मथौ तारे हाइनसु पाउसना मखाताना फोंदोरखली मखा चथरकपोइना तोप पावमना सिंखै सिंगदगी पुरकपा इसिंग इम्फाल तुरेल थादबा हौख्रे टैंकर सिंगद इसिंग पीनबा मफम 35 सेम लोइरे सुसिंद्रो स्टेट कैबिनेट ने लौकिप वारेप की मतुंगिना सिंखै सिंग वाटर ट्रीटमेंट प्लान दगी पुरकपा इसिंग ngasi नुमिदांग वैरमदगी इम्फाल तुरेल थादबा हौरे मसिगी सुमतकता टैंकर सिंगद लेमना इसिंग पीननबा थौरांगी मखादा खुमल लंपाकता वाटर फिलिंग पॉइंट 35 सेम लोइरे सिंखै सिंगदगी पुरकपा इसिंग लीटर लिसिंग अमगी मेन लाइन प्रेशर ब्लब थादोलगा इम्फाल तुरेलगी मयाई मक्तदा ताहनमनी लमलोंग थोंगी मपाद इसिंग थादबा हौरबनिना ngasi नोमनिनी सिगी मनुंगदा क्यामगै फावगी मरक्ता लेबा इम्फाल तुरेलदा इसिंग लेहलगन हैरि लमलोंगदगी क्यामगै फावदा लेबा वाटर सप्लाई स्कीम सिंग चलाइबा याननबा इम्फाल तुरेलदगी इसिंग सिंखतपा मपासिंग अदु ngarang लूना तौथबा हौरे प्रोक्लेम मरी मंगा सिजनदुना तुरेलगी खुंग तौथरगा पुखरीगुमना इसिंग तुंगहनगनी मदुगी तुंगदा मथंग मथंग पाथदुना सेलहलगा मफम मफम सिंगदे इसिंग सिंगतपा यानगनी थौरांग सिंग असिदगी नुमित निनी फावगी मनुंगदा लोइसिलगनी अमसुम इम्फाल मनुंगदा लेरंबा इसिंग फंगदबगी अवाबा सिंग अदु खरा मखै कोखनबा ngamlagani सोहाइदि PIC मिनिस्टर एल सुसिंद्रोना पाउसी असिदा हाय खुमल लंपाक इंडोर स्टेडियम गी मायोकनाबदा लेबा पार्किंग दा टैंकर सिंग इसिंग हाननबा वाटर फिलिंग पॉइंट सिंग सेमननबा थौरांग तौरिबसिगी मनुंगदा 35 लोइरे लैंगाना लौकिबा वारेप की मतुंगिना सिंखै सिंगदगी पुरकपा ट्रीटमेंट तौरबा इसिंग टैंकर सिंगदा हाननबा सेमगदबदु ngasi नोमनिनी सिगी मनुंगदा लोइसिननबा पानम थमली अहानबगी ओइना ngarang टैंकर अमदा इसिंग हानदुना टेस्ट तौबा हौख्रबनी माना मखातना हाय इम्फाल तुरेल इसिंग सेलहनबा अमसुं टैंकर सिंग सेल लौदना इसिंग हान मपुंग फान हौरगनी इसिंग फंगदबगी अवाबा कोखनबदा नतना मियामने इसिंग लेबदा ममल हेना सादिंग तौरे हायबगी वकतसिंग असु खरा मखै हंथन मंगमलगनी हनसु पाउसना पलकली मखा चथरकपोइना तोप पावमना कैसामपाता ट्रांसफॉर्मर साखिबदगी मई सांग नाइद्रे इम्फाल की कैसामपाता खिनबा 5 मेगा बोल्ट की ट्रांसफॉर्मर अहुंगी मनुंगदा अमा साखिबदगी ट्रांसफॉर्मर सिना कोनबा मफम कया मरुमदा लेबा कंज्यूमर सिंगदा सांग नाइना मई पिरक्तबदगी मियाम अवाबा मयुनरे MSPCL की ऑफिशियल अमना पाउसी एसिदा हाय ट्रांसफॉर्मर दो हौकिबा नुमित निनी की ममांग साखिबनी असौब मखल की ट्रांसफॉर्मर ओइबना मणिपुरदा सेमननबगी खुदोंजाबसु लेत्रि सेमबाबु ओइरो नत्रगना अहनबा मन लैबाबु ओइरो यामद्रबदा था अमगी मथक्ता हानगुमना मथौ तौहनबदा मतम संगनी
Mangna makhatana hai haujumaki oina sangai prauda liba 33 kV gi power station gi mai khaidoklaga Kaisampad ki sakraba transformer aduna piramba mai sing adu pinana ba khankhre hanadi tidim feeder asi sangai prau power sub station dagi tangkhai ama amasum atopa tangkhai ama na Kaisampad power sub station dagi piramani matam khragi oina Kaisampad phawa sangai prau rom dagi mai pi ba hore ahan bigi mai kakthok kaksin tawba amasum semdok semjin tawbada mai khara nungaijadaba taragasu nomani ni sigi manungdadi normal oiragani hanisu pawusin makhatana phongdorakli makasa tarak point hoyelan pawri to pamaroibi I pawsung meyamna thamjagi akoijam nongan ba hatpe ki case ta jail la thamlak libi Sonia gi bail player kon reject thokre kon hai accused Sonia gi custodial interrogation mathau tarakhi gani Laikidraba akoijam nungan ba masum ko na bail player reject tawbadagi jail thamlak libi thoksum Sonia file photo ko kaithil awang punjeng lekai digi akoijam nungan ba allies aging sahini pu apok laikidrabi AK langambu mihathi na halaga thamlambadagi mamang thagi taragani thugi nungtilda kangpok PS na su motu da case man lakholawa satharak investigation na phaduna jail thamliba mi hoini gi manungda ama oiribi Kwa kaithil thoksom laikai digi thoksom Sonia sainipu apokpa TS Sandikumar na makpu case asidigi BLPB na ba tarakhiba player ko na reject tawkhiba luinana case asigi asumba puthokpada ekui Sonia gi custodial interrogation mathau tarakpa yai have wapum phongdokre laikhidrabagi haksang Imphal Dimapur lambi NS2 paringi kangpok PS ki jurisdiction manung saliba Sangobung khulgi mafum amadagi phangkhiba loinana PS asina lakhotkiba case ka mari leinana ahan boina case Sonia bu Imphal police station na pirakhiba saman notice amadagi laikhidrabagi haksang phangma numit ki thangnaba mathangi numit February 10 da English ngani ga 19 gi numit yungma matungda police station asida ma ki imung manungi miyoi singa loinana lakhibani mak lakpadagi mangon ihan han bo oina police ki mekedigi ma ki statement laukhi Maki statement loraba matungda case asigi ayona makpu kangpupi PS tamna pukhi masigi matungda thangnaba numit February 10 English ngani ga 19 police ki mekedigi case asiga mari lainana maki statement anirak suboina lakhi aduga ohmlak suboina February 10 English ngani ga 19 mak masama case asigi ayoni statement lawbuga loinana case asiga mari lainana phajlaga judicial magistrate first class kangpupi ki court puthoklaba matungda Police custody da thengthang naina remand lauthaduna thamlakhibani aduga judicial custody da remand tawkhibani AK nungan bigi haksang phangkhiba numit ki thangnaba mathangi numit February 13 English ngani ga 19 gi numidang wairam pung 3 khairam tarakpada case asida senabani haina NSN IM gi kadar Moses Golmai busu mayumdagi fakatkibaga loinana makhoi animal judicial custody thamlakhibani seraksida te Sonia gi makedigi JMFC kangpopi gi court mahakpu case asidagi bail pibinaba player torokhibani maki bail player du kona criminals miscellaneous clause B case number 3 of 2023 oina lakholaga tha asigi taraga mangara case asigi hearing satakhi maki bail player asigi hearing da prosecution gi mekedigi APP Ragumani na leplaga TS Sonia gi mekedana advocate PS Sana Zawban lepkibani adugo numit aduda reserve tawduna thamkiba hearing asigi order na kangpopi gi judicial magistrate first class Sophia Ranina tha asigi taraga tarukta maki open court lakhokhibani court na pikiba punalamai taraga manga pan order sina phungdokhiba singi manungda thawdo si thokga kangpopi PS na IPC section 302 120B 36434 IPC ki makhara case FIR number 8 close to 2023 register tawdun lokhat pagaloinana laikhidrabe AK nungan bigi haksang su lokhatuna rims ki mokta thamki mathangi numit February 19 English ngani ga 19 digi kangpokpi district police ki gazetted officer amana lusingwa member mari yawa special investigation team amana case asigi investigation sataba rakhibani hari case asigi matana police na satharaku investigation ki manungsana thawdok thokiba numit February 10 English ngani ga 19 gi national highway paringi senapati dagina changobung phawb gi marakta khinba CCTV camera ani gi footage sing lokhat pagaloinana case asiga mari lainana pharaba ti Sonia amasum Moses Gonmai gi blood amasum samgi sample sing rims ki department of forensic medicine of technology da court ki ayaba matungina lawbaga loinana pangai da leiba forensic science laboratory da expert opinion lawna bigi damak tharagani hari
केस असि मतंग प्रोसिक्यूशन की मेकेडी की फोंदोरकपनी हाइरिबसिंगना फेब्रुवारी 10 इंग्लिश सिंगनी का कुनगोहमदोइदा स्टेफेन कौबा NSCN की मियोयमन लेखिद्रब नोंगानबु सेनापति दे साक समिननब खंगलखि हाइरि मसिदगी मथंगी नुमित फेब्रुवारी 10 इंग्लिश सिंगनी का कुनगोहमदोइदा मांगना सोनिया की मारुति स्विफ्ट कार अंगांग मसु MN01 is 4866 द मखोयनी समिनखि नुमितुगी अयुक पुंग 10 तरकुद मखोयनी सेनापति दे थुंगलब मतुंगदा नोंगानबगा सोनियागा मफमदुदा स्टेफेनगा मोजेस कुनखि उनरब मतुंगदा मोजेस की युंगा जमनिंग बेली दगी मरक्ता लेबा अहांग मफम अमदा नुमित अदुगी नुंगथिल पुंग मरी फाव नोंगानबगा मोजेस अमसुम स्टेफेनगा यु थकमिनखि हाइरि मखोय अहुंगी मरक्ता सोनिया सु यावखि अदुमैनमा माक्ति यु थक्कि हाइरि स्टेफेनगा नोंगानबगा खंगनरखिबना नोंगानबन सही तरा तरागनि थुइरोंगी ममांगना तमेंगलोंगदा कॉन्ट्रैक्टर अमा ओइना थबक तौरिङैदगिनि हाइरि अदुबु यु थक्सिलक्पन मरम ओइरदुना लेखिद्रबना सोनियागी मयोक्ता अकनबो वाफम खरा ngang फौरखि अदुबु मदुन स्टेफेन अमसुम मोजेसना सोनियागी मेकैदा लेप्तुना ngang saknaraki tongna nungthilgi pung mari rom taraklaba matungda ngamgailong rongmaida leiba Moses ki yumna ma ki nupina sem sarama saksaminaki sak sarab matungna makhoi mari senapati kaithil tamna Stephena Sonia ki car du thoragalangmina khiyari Sonia natana makhoi ohumak yu ngawbu loinana makhoina senapati kaithil yorakpada mamsilakpa loinana car adu maphamadu gi public toilet manaki SBI ATM booth mawangna khamlaga Stephena masum Moses na maphamadu leiba Shapomrat lost satuna atopaka ma book tawkhiyari Sayraktu Sonia yaudana makhoi uhungi marakta amuhana akan moy khonda ngang sakna phaurakpadigi leikhidravana Sonia bu kupakna thakhi ma sumadugi mayok Stephen mas Moses na AK nungan ba bu su kupakna thaduna phukheri loinana prosecution na phungdorapagi matungina Sonia gi makedigi Stephen da loan ma ki car gi so to nungan ba da pidana wahaibadigi leikhidravana gari adugi so pinana Stephen hanjin hairaba phawada pikhidi haidi wafamasi mafamadugi CCTV footage ka Moses na piba statement ga su collaborate tawri hari loinana test Sonia gi bail player si khanarakwada prosecution ama summa ki council gi mekedi gi court tawnarakwa submission sing taraba matungda court na pikhiba order sina phungdoraklibidi leikhidraba AK nunganbaga Sonia gi marakta mari leinai haibasi yenaningai oidre amasum makhoi anina February 13 senapati da sale amasum Moses amasum Stephen gi loinana saksamina ki haibasi su yenaningai oidre haki aduga case asida Sonia sinabigi wafam tholak liba sidi changobungdi ki AK nungangi hakchang phanglaba matungdani hari prosecution gi mekedi ki case asida Sonia sene herek liba si isamsamna phongdorakpanati wafam asi case asiga mari leinaba materials evidence na yumpam oidana phongdorakpani hari maramasina Sonia bu mamang thagi tarakatere ta phajin khibani haibag loinana maha case asiga mari leinana phajilaba si aran momongna satharakpanati haib wafam ko na phongdokli adumainama akoizam nungan ba sibuga mari leinana thokriba thawdoksing adude equis test Soniana kari karama thawdang laukibagi haibadudi haujumaki oina sabsana khangmangamdri ainasu order asita phongdorakli aduga case asigi ayogi mekedigi thawdo asigi marumda leiriba asingbu wafam sing khangdonabagi dama ahenba evidence sing khomjinanaba ayona yamna kana hotnari haibaga loinana prosecution gi mekedigi case asigi investigation da makhataba development sing lakhigani haibaga loinana case asigi asumba sing phangnaba honabada TS Sonia gi custodial interrogation su mathau tarakhigini haina phongdokhi prosecution gi mekedigi court phongdorakpa amasum thamlakpa materials na yumpam oiraga equis oiribi TS Sonia na case asigi matana karigumba khara losinduna thamli amasum February 10 English ngani kungohomdoida CCTV footage gi phangba ngamkhiba singa makna pibi statement gi marakta contradictory oiba khara yauri haibasu case asigi ayona khangle haibaga loinana makpu case asidagi bail PBU haizarakiba player si ko na reject tawri hairi Maramasna TS Sonia bu phajinduna thambasi constitution ki article 21 gi makhara piba mark ki fundamentals right violation tawbanate thaba asidi law gi process matungina satharakpani haiba wafam su ko na phongdoki panma yabri TS Sonia gi bail player gi hearing satharakpada mark ki mekeda lephiba advocate PS Sanajawbana submission tawrakhiba wafam singi matungna TS Sonia bu February 13 English nganiga kungohomdoida police na phadringa gi mamangna satharakhiba interrogation na cooperation pikhibana maku makhatana custodial interrogation sathanabagi dama thambagi mathau tadre haki case asigi matangna prosecution na TS Sonia bu thamlingaida masak thokpa evidence ama phawba puthoktana
Last in together theory gi wakhalon sathare haina su phongdokhi aduga te Sonia ku judicial custody te remand tawkraba matungdagi investigating authority na maka unadunu wari watai sanabigi thabak su amata lekhide maramasina investigation asigi damakta makpu makata na custody rails interrogation sathabigi mathau taroi haikena su pawsna makata na phongdorakli Makasa tarak po na to papaw mana MLA DC amasum SP da memory nam pisinkre Thabal district Herok Part 1 mamang lekay di laisram tampa say humfu mga apok palay kidraba sabung babu sagol sa numidang da khongjom da masak hawdraba gari ama na thomlam badagi lekat na ngamdana laikidaba thawdo odur sienaba gari ama sumiyoi puthok piyo haiba wakat sing yawba memorandum copy ama ngasi JC ki mute kangbo man hairok SC ki MLA Dr. Thoksum Radesham Thabal district ki DCA Subhas sum district SC ki SP education rahobizam na pisinkre wakat chirol aduda awaba tarab imung da lenga ki miketi ki mating pangbiyo amadi national highway da matik sab CCTV camera thamduna miyam ngak sinbiyo haiba wakat sing shiyawri Talibu ka chingasi thabok oina pangthok pidriba fawba asibak sang lawre heba wafam su memorandum copy du da phali ningsing mayai laikhidraba tampa si cycle ama thawruga khongjom da pung tingnaba masak lawbu satluraba matung mayum da halakpada lebak thiba thawdu odu thokibani ngasi chu JC na miyam go loina na hairok part 1 mamang laikai du wakat mipam phamduna tampa mi shi da sienaba miyo amasung gari puthokna bataksin khian spouse na phongdorakli Makasa tarak po na naharorgi thawdang paksiri ki topa marueba paukra namo NSN ke kango konya ki kem ki 6 pair office to attack sa takre ngarang Mars taraga tere ke ayu angan mer Nagaland gi Thelezu da leiba NSN ke kango konya kem gi 6 pair office to lup asigi namduna mafam lakhokraba general secretary Isak Shumina lusimuti mamana akan me attack sa takre adubo thawdo odu kanamata aso open yaw ki de hari Pawgi source asin makata na haidi bana namduna mafam lakhokraba lup asigi general secretary Isak Shumina atopam yoy tarakun galoina na 6 pair office aduda laklaga kango kem ki kadarsin office adugi gate hangdong na bakhan ki madura kadarsin aduna yadabadagi mafam lakhokraba general secretary Isak Shumi amasum makaloina ba miyoy sing aduna nungmay round kya caption duna attack sa takibani adubo thawdo aduna kanamata aso open nangkide thawdok thokpham dat laktuna investigation sa thabawkre NSN ke kango faction ki general secretary Isak Shumi asi hawkiba January mangada lup asigi president kango konyak na group collective leader gi ayaba amata yawdana thabak toramba gi damakta namduna thabak lathokibani general secretary Isak Shumi na collective leader singi ayaba yawdana power passion ma yawna service styles one man's government amagi mawong da power amasu function sing yen thokta badana tana Nepotism ki oiba thawong kya sa tharak ki damakta mapu namduna party ki general secretary ki phamdagi lathokibani Isak Shumi ji hauji Bharat Sarkar ga santi ki wari sanariba Naga lahulup sing apunba body emo oiriba Naga National Political Group ta NSN ke kango gi mod siliba working committee ki convener amani Naga National Political Group na Naga miyam ki damakta sanglaba matam asi center ga political dialogue sa thaduna lakni bane su pawsta palakli Loishila ko na to papawamana social media ra communal thuk yaba post thakaluba ani police na fagat kre bail da thadokre Housing lady sarkar sin reserve forest area da niyam kana yung kai sajiliba sing eviction tawigi thabak yamna kana sathariba sigi mayokta kanglup ki irang thuk yaba mawongda social media post fazada buhai wata kya iduna thagaluba miyani Imphal police na fagat kre faraba miyani du ko na lupa lising yang kai gi PR bon bail pikre ko na bail pikraba miyoi sing adudi Kangpokpi district ki bongpi khajangdagi manghau hawkif allies hauni osai kungatar apokpa hemlun hawkimni aduga atopa miyamana ziribam district ki pangmon bengmai sungpa village dagi kamkholam hawkip sai kunguhumde apokpa bengthang hawkimni haribe accuse animak social media wari Facebook ki page ta tuan comment kya thakatkibni comment sing sigi manungda mango hawkipna social media wari Facebook ki user ID cookie keeps Kauba amada furup amabu hunduna ngangbada natana tahaida wapum kya phongdokibagi dama Imphal Police Station na miyoy sibu phaki pharaba accuse asik ngarang JMFC first class Imphal West 1 lupa lising yangkhaigi PR bonamsum masigi manaba security amount BLP ribi accuse asina bon gi senpam asi thidabagi JMFC first class Imphal West 1 accuse asibu judicial custody remand piki Rimana duga mari lainana PR bon gi senpam thibadigi ngasi CGM Imphal West na accuse asibu bail thadokre amaramda
Kamkholan haukipna Facebook ki user ID Nyopo haukip Kamkholan haiba amadagi tongan furup singi marakta communal thokpa ba comment sing pirakpadagi Imphal Police Station 21 asibu tha asigi taragatarita fakhibani Police na farabi 21 asibu ngasi CGM Imphal West makata ba police custody remand gi damak puthoraki Police na nirakpa remand adu natana 21 ki mekedi su police ki remand adu objection file lan khalaki amasum file adu butaraba matung CGM Imphal West na Kamkholan haukipu lupa lising Yankhai amasum masiga manaba security amount BLP kibina nisu paus na makata na fungdorakli adu gawsi ko ina di miyam paus tumatang sa lusinjarage amasum miyam puna no update ngai minase